Maharashtra Laumi Amana share Torapa viral video Magi Waridagi Tiba Humbagi Tabak Satabada Laibak Sin Batungna Salairamba Interstate Madi International Kidney Trafficking Racket Mashak Khamgdoktuns Thugaiba Ngamkhre Hari Tiba Humbagi Tabak Satabatuda India Masung Southeast Asia da Pak Sauna Salairamba Masung Laibak Asigi Senior Medical Professional Singa Mari Lainaba Kidney Trafficking Network Ado Mashak Khamgdoktuns Thugaiba Ngamkhre Case asi mamang sahi December da Maharashtra gi Laumi mana migi sendol sungdokna bagidamak miyoy kaya gi mateng lauduna Cambodia da satuna mahaki kidney lupa lakh nipan da yon ki haina phongdoraklaba matung police na thiba humbagi thabak satabada kidney transplant amada lupa lakh marfu fawba lauduna lona yadaba mongda thabak toramba organized trafficking racket ama leire haiba khangba ngamlakhibani case asiga mari lainana police na Tamil Nadu gi Star Kims Hospital da puba Dr. Raja Ratnam amasung Delhi da laiba Ravinder Pal koba Dr. ani fagatki police na makata na thiba humbagi thabak satabada Dr. Singh asina kidney transplant tawbada lupa lakh yangkai dagi lupa lakh marfu fawat lawi aduga kidney donor singdana subnatagi lupa lakh mangadagi nipan fawba pi haiba khangba ngamki lona yadaba mongda sataba transplant singasi India amasung Southeast Asia gi Cambodia na chingba laibak singda laiba private hospital singda satharam kibani haidi kidney trafficking racket asi agent sing thadokuna toan ba mafamda laiba migi sendol na khwang koiraba myoy singbu target tawtuna social media gi kidney donor community haiba page singi kuthangda athuba matamda sel fangkanduna awaba kokhangani haina lamjingduna kidney trafficking gi thabak thoram sing asi satharambani hairi